mayam miyoi bagi wakhalon se yam thina lu za ni ta seng na hai taragadi hojik social media da facebook ta maru ina ko akhoi Sushmita Sen na Manipur gi miyam da makut hairamaga satpagi video ma aduda akhoi gi Manipur gi Enaosing gi marak tagi ama khakna hai tare kana ma khakna hanubi ga na tawdani amna phajada ba yamna tabada nungai ta luzada ba maong da law bagi video ma viral or padu myam ubirangani aisu thengna jai ko aina haijaning badi akhoi gi Manipur gi Enaosing se hoi ngakta ngausinabagi yona tawbadi orangani magi dusu ko ta sengnamak Sushmita Sen bu kana tawbagi maong dadi oramoi adui taragasu akhoi Enaosing se Gyan Tadaba ma he maramakti yaure ma sita sengna nungai jadeba akhoi gi Manipur sarkar na adagi akhoi gi Robert Naorem hoina adu wana hotnajariba akhoi gi पृथ्वी की काचिन कोया थुंगना मसक खंगनिरिबा मिस यूनिवर्स amabu अखोई की सेलिब्रिटी amabu मणिपुर की संगाई फेस्टिवल दे इनवाइट तौरिबे मरम से मयामनदी माई मसक तु येंगनबनी माई मसक तो अखोई मणिपुर मियाम सि उहन्नबनी गाने खलंब यायबा होय अदुसु चुमंब याय अदुदगी हेन्ना मरु ओइबा पोटसे करिनो हाबसे अखोई Enaosing gi मरकसिंगदा खंगदबा ख यावबा मालेबा मा इनवाइट तौरिबे मरम से करिनो हाय मतमदा मोइगुंबा मी अमा मणिपुर दा लाअंबसे सिना मरम ओइराकांदा tongan ton ba country kaya da prithvi ki tongan ton ba country kaya da magi follower millions of followers lai se si sing sina khangdoi ne ba magi social media account amada insta da haifetang sangai festival gi maram da haifetang share to matam da o hairiba festival se Manipur da ni Manipur haiba mafam am lai haiba se adu maina directly or indirectly masak tak toi ne ba miyam sina khangdoi ne ba adugi poto gyan tabi ba masange na khale akhoi Enaosing gi marakta hoi am manadi hojikti yamna saukhale wakhalon su yamna advance oire na khanje ai Manipur gi Enaosing ko adubu marak makta sumaina khare yaorkpase masi yamna nungaiti aduga public platform da tholak haidi social media yau thorakpase wakhalon do madu yam nungaiti ta segna hai masak phajabagi hai taragadi khoi Manipur gi actor actress sing Manipur gi leiriba artist sing aduki mati masak phajai talented so dum oi ko adubu moina reach out to base akhoi maruena Manipur manung da oina ayam no oi ko aduga moigi reach out to base moina akhoi internationally moigi follower ke kasi amna leibadu oi da bani na moina masak takpa duga sumaina Miss Universe Sushmita Sen guma mana masak takpa ga yam thina khena ba lakane ba ko akhoi local gi actor actress adagi leiriba celebrity sing natraga artist sing moi sing bu so dum pukning thogot pase ai gi dum always dum thogot pagi pukning thoganing bagi wakhalon um cheli ko akhoi local gi kano sing si artist sing su moi ju chaokhatnaba adagi hena kano tawna ba ina adugi wakhalon di cheli in the same time akhoi gi moina tawbaga akhoi gi ngasai gi Miss Universe ama natraga Sushmita Sen guma worldwide acclaim to ba ko aduguma misa amana to baga se khenara kaneba aduna maram oirakani sarkar oirakandani sarkar na dagi den kenona Robert hoina hotnajariba moise pura ise aduga onet tainaba da seran turan sumaina marak ta kano to base masi yamna ta sengna nungai jade akhoi atopam su matang se pusalaga hai Manipur masak takoi matang se akhoi Manipur gi sports person sing akhoi dum pukning thogatrane crores of rupees pieba akhoi gi Manipur da ayuk nungdil nungdang khangdena akhoi thabak tawriba mi mayam gi tolop piba ngamda taraga su haidi condition ya da dani covid ki matam de het example man haijage ba doctor mayam ama nurse mayam ama tha khara tolop phangi deba ko covid ki matam da kai gino ha patam da Manipur as a whole struggle to face oi banin adu kanam te saudi condition ni khandoeba to to matam da akhoi gi mirabai na magi medal lor pa olympic ta medal lor pa matam da mangoda crore khara sarkar na lauthoi madu kanam te saudi ba mana halaga khoi Manipur sak tha doribra natraga mana halaga Manipur miyam gi kai haitare awana myam se kandoribra ne kanam te question tawdiba tawdri se karigino ha matam da magi role se tongal leba akhoi myam tolok matam khara phangda su kona dum phangakani ko amai khalini aduga to hairiba misak sinadi sports person sinadi Manipur akhoi Manipur gi ma pallana India gi ma pallana masak takpa misa mu oyena mangonde hena maru oibase importance pibira kanda khoi myam sangaga encourage tawrineba adumai tawdana sumaina Sushmita Sen gumba ma natraga akhoi gi miyam na prithvi gi tongan ton ba mafam da leiba miyam na masak khangnaba misa ama la aga Manipur da akhoi gi sangai festival yawbira ba se akhoi miyam gi damakta di ta sengna in terms of Manipur masak takpa ko madugi angle digi yang matam da de adu mati maru oina khalleba masigumba se akhoi Enaosing Gyan taminabam sangi ko akhoi sumaina marang khangdana ngahaktan gi ngausinari ne tawra kanda akhoi gi Sushmita Sen gi manakong si yore khalase ba somehow haidi khudamoina har kanda Robert na magi kano da PS da share to boy aina usi uram da ko da Robert ai su kano da friend oibani na mana share to podu usai akhoi gi ngasai Sushmita Sen la amaga ngasai usi ki hairiba video de ko mari lena mana ko hei khara nuai ta ba hai ba do adu
खुदम ओइना हारकन दारोबाटना शेयर तौबदसु आइदि मदुगी पोतु दारोबाट के अकाउंट दे कथर हनिंगे करिगनो हाय मतमदा अखोइगी अतोप दारोबाट किदी असनाकंदा बॉलीवुड की ओइबे नत्रगा अतोप अतोप मागी लिंक अदुम लेजबनिना हाइबे अकाउंट दुदा कई खरि इबदो करी हाइरि नो नाइन हाइफेट हंगे एखलसेबा दारोबाटना करियेना खुमदोइनो बिनिंगोंदा नंसे हनुबी हाइरिनेना हाइरुगद्रा हाइदि हाइरुबा अदुकी मतिक इकाइनिंगाय ओइबा अखोइगी हाइतारेको अदुगुम पोसा अमु ओइ दारोबाटना नुंगाइतदना शेयर तौजरिनी अदो अइगोदे इवन दारोबाट किदुसु खथत हनिंगे को कइगिनो हाइगद मीना खंगा कांदादी अखोइना दारोबाटनासु खुंबम लैरोय ममाइ ngankhатkadaba अखोइगी को ब्लस तौगदबा अदुगुम पोसक्तुम ओइबा दारोबाट किदेसु खथत हनिंगे तसेंगना हाइतारगदि होय नुंगाइतबदुगी मैम खंगे हुजे अदगी देन सरकारने एक्शन लौखटकदबा लैतारगसु अदुम लौखटफम तोप लौखटचरकनी पर्सनल ओइन अदुम हाइबियो अदुने अदुगा इचिल नाउसिंग सुमाइ तौबसिदि याम नुंगाइते सुमाइ तौरोइसे अखोइ मणिपुर सि खजिक्तंग माइदि खुमांग चाउसिनबाना अखोइ मैम संग्र होटनरिनी अइगी वखलोंददि को अदि सरकारी साइट ओइबे अदि इंडिविजुअल्स दारोबाट होइगुंबा अदि अतैतिसु लैरिको सि होटनरिङैसिदा सुमाइना हेत्ता फरक ताजनबसे मसि तौबिगनु को मसिनी याम नुंगाइतबदि वीडियो से समझबने मैम शेयर तौमिनसे